Haukiba January tang tara tarukta chingnaningai oiba moongda leikhidraba Kongba Laishram Lekaidagi Ningombam Sanjay Meitei Chahi Nifu Hairiba Mioyesigi Mihatpa Putoktuna Matik Chaba Chairak Piu Haina Kongba Laishram Lekaigi Miyamgi Oiba JAC Semduna Lekai Asida Miyamgi Oiba Wakat Mifam Ama Ngasi Famkre Misi Asigi Matangda Kongba Laishram Lekai Youth Club ki Treasury Namairakpam Yosilesna N Sanjoy asi haukiba January tang tara mangagi numidang wairamda Imphal East-ki manung chana leiba Waka Nongmaiching Chingkhongda leiba an Institution for Treatment of Addiction and Alcoholism hairiba The Winners Home asida mayambana mahakpu thinki Madugi nonganbagi ayupung mapanrom taba matamda home asidagi mayambada phone toroktuna Sanjoy asi aruba moongda leire hairake Pawhek phangbaga mayambana home aduda chatluba matamda chingningai oiba moongda manang nupa Sanjoy siduna leremki haina phongdoke Mark Namakatana, Saint Thiduna Center the Thamliba si anaba phanaba thamlibra nattraga shinaba thamlibra haiba wahang hanglakli. Asigumba thokan ingdaba thokdok sing asi matung thoktanaba center hangiba mafam sing lengak na kupna yengsin haningbagi apamba phongdoke. Loinena misi asi chingnaningai oiba moongda leikidaba maramna lengak na achumba putoktuna mara leba sing fadri fauba asiba masal lauroi karigumba lengak asina mihatpa putoktuna mara leba sing chairak pidrabadi Kongba Laishram Lekai JAC na tumina leithokloi haina mahakna makhata ke Sisi akoina nahan date 15 sigi numidang wairam pung mari mukta ba matamda mayamba na masi matam khara pothaba oina ahambada akoi asengba mahajake ahambada center sida yutha ena thammure aduga mathangda aijuma minini humidang akoi pothajage na masi thambiyu ana chatlage na chakhibadamta kaisu macha taga tengna kaisu wangang na dana mangon pajana chakhra matung sidaida de tang taraga toruki ayupung mapanta ba matamda masa leitre na mayambada pau pirak pasdagi akoi lekai mayam sangdana yengure aduga misisi mana chakhibagi mawong matauga lerami bagi mawong matauga this difference is way ram khena gare aduduna aikoina pamise mihapa misi puthokpiu loina na aikoi ujik je sigi maikei dagi akoigi kendagi concern MLA da aikoi memorandum pisanba loina na aikoigi si minister lebaki makok oibiriba kendra mayam dagi kwai dagi maku oriba pabung birenda koi puning singjanjari asugumba thaba ase amona thoktana na ba Center lingbiriba mafam singda yamna section na leibak ki lenga ki oiba miyeng su singjan biu